BJP lengak mingchet thian naba Congress Party na honabada natana Naha Shing Lanna Lamjingbani leibak irang thokale haina Home Minister Govindas konthokjam namaral sirakli nichai pat chuthek leiba thambal sanglenda BJP Manipur Pradesh ki office bearer amadi MLA Shing yauna pangthokiba pawgi mifam amada wafam asi phongdoklatuna mahakna hai hojik chathariba parliament mifam asi ingna chingna chathaba yadana ba opposition party na tongan ba mongda khurau thanghaliba si democracy chatpa leibak amagi chana kanglon natte parliament mifamda opposition party na thangalakpa motion kaya khana naina na ba house ki speaker amadi chairman na ayaba piraba fawba irang sagatuna leiriba si leibak asigi oina achauba mangjaba mani haukiba tang kundagi chathaba haukiba parliament mifam asi Yekai Gaiba Pina Nabagi Pandamda Cockroach Janata Party na Jantar Mantar da protest over Hokipane, Tangkunda Cockroach Janata Party na Parliament Thomjin Nabasin Kibalalong Adu, Mai Pak Tabadagi, Lok Sabagi opposition leader Rahul Gandhi na Amoglu Sinduna, Matanginumita Prime Minister Narendra Modi ki official residence da attack Tongna Bahonara Kibane, Tawong Adu Prime Minister Narendra Modi Bumiam da Lanna Uhanduna, Pam Munnaba Honarakpane, Masigi Mayak Laraba Kudam Haibabu, Nepal Bangladesh, Sri Lanka da thokiba Genji uprising movement adu India da su pushilakna bahona bane achauba iho ama sagat ba haibasimak yamna chauba senfam mama mathautai hauze cockroach janata party na chathariba protest asigi funding kadai dagino haibase hangba yabo hangne hauze cockroach janata party na Hauriba iho ase foreign funding gi mami tai haina Supreme Court ki maming leraba advocate Mahesh Jatmalani na hai ki balai khrabane foreign funding kaya pishinduna Charang naba phibam amada thamna ba honarabasu Prime Minister Narendra Modi na India se kumjali sing ani gani futariat fawbugi manungda Viksit Bharat ama ohengani haina hotnariba se kaidawnungda maithiba pibangamloi Bharatiya Janata Party di Nation First saiba wakhalon da yumphamoiba party ni India gi youth sing asi leibak asigi lanne phongna ubangamdaba safu kharana Naha Shing Lanna Lamjingbani charang naba thokhanna ba honarakliba kaya si lengak asina tumina yengduna leiroi Fast track court sing linkhatuna logi makhada chapchabe action lokhatkani haina Prime Minister Narendra Modi na mahaki X account phongdokpa leikhrei anoba India ama semgatpada youth singi achoba thodang lei maramaduna youth singna aranba propaganda da thajaba thambigano madugi mahut Prime Minister Narendra Modi na changsilakliba chawkhat khongthang asida Naha singsu punna changsilminasi haina mahangna makhata khi asiguma moment asida Lanna Lamjingbani Naharol Singbo Tongan Lamjing na honaba kaya la agasu akoi wakan ningti jana khan mangamba Naharol ngakani ado wakan ningti jana khan bi rairaga akoi Bharatiya Janata Party na soire hainari baching ase asumaran khangdok na baidamakta fast track court asina maki pirakadori wayel ase koi punnangai minasi aduna yari makai already santi lakna ba honaba da wara baste asida akoi punna khusamna rairaga Santi lakna ba honaba aduga state asibu atoba state na mangjin thana satliba gomna akoi state asisu satna na akoi punna honamina si haba wafam si aina ngasi media gi through da Manipur da laibiriba yin Naharol Singh amsung Bharat da laibiriba Naharol punamukta appeal tawjari